अहंबदा पाव रतन थियामना ngasi अखोई इरक्ता लेखिद्रबसु मालेमगी थिएटर गी लमदा मणिपुर गी दमक अचौबा फिदा अमा कंदुना थंबिरम ले हाइना मणिपुर गी गवर्नर अजय कुमार भलाना हाइख्रे कामजोंग डिस्ट्रिक्ट की चट्रिक खुलेंदा एक्रेडिटेड सोशल हेल्थ एक्टिविस्ट आसाना अना लायंग अमा तंगाइरबा पांबई ओहौरे अमदी इसिंग चांग नाइना पीदबदगी ओइनाम केंद्र की मनुंग लैरिबा कैनौ अमदी अकोइबगी खुंगंगसिंग इसिंग फंगदबगी अवाबा मायोकनरे हाइरे खुरुमजरे ISTV पाउ मीटिंग ताबिरिबा पुमनमकपु तराम नोकचरे पाउ संदोकना बिजरे रतन थियामना ngasi अखोई इरक्ता लेखिद्रबसु मालेमगी थिएटर गी लमदा मणिपुर गी दमक अचौबा फिदा अमा कंदुना थंबिरम ले हाइना मणिपुर गी गवर्नर अजय कुमार भलाना हाइख्रे वाफम असि मणिपुर स्टेट कला एकेडमी अमदे जवाहरलाल नेहरू मणिपुर डांस एकेडमी अनिगा खुत्समनरगा JNMDA गी ऑडिटोरियम दा पांगथोकबा नुमित निनी गी ओइबा रतन थियामगी नेशनल सेमिनार होगदोकपगी थौरमदा हाइखिबने थौरम अदुदा JNMDA गी वाइस चेयरमैन लोंगजम जोयचंद्र अमदे इंडिया गी सकनाइ पोइट अमदी राइटर उदयन बाजपाई मरुइबा म्यूजिंग ओइना सरुक याखी थौरम की सरुक अमा ओइना स्टेट कला एकेडमी की चही तंखाई की चेफोंग अमसु मियामदा खुत्सिनखिबगा लोइनना रतन थियाम की पुंसी वारीदा पुथोकबा फिल्म अमसु मियामदा उठखी थौरम गमरी लेनना गवर्नर अजय कुमार भलाना लेखिद्रबा रतन थियाम असि इंडिया की इना खुनबा अमसुंग अरीबा हेरिटेज की एम्बेसडर अमनी हाइबदा हाइमनबा थोकलोइ महाकना हिंगलिंgai मतमदा थिएटर की लमदा खगनतना लिटरेचर की लमदा पीबीरंबा कंट्रीब्यूशन सिंगथाबगी लोइबा नाइररोइ पांगथोकदौरिबा नेशनल सेमिनार असिदा सरुक यागदौरिबा थिएटर स्टेक होल्डर आर्टिस्ट राइटर पोइट अमदे स्टूडेंट सिंगदा थिएटर गी लमदा हेना खंगबगी खुदोंग चाबा फंगनी हाइबगी थाजबलै हाइकी I am confident that over the next 2 days we'll have a meaningful exploration of his remarkable contributions. I also hope that these discussions will not only illuminate his rich legacy, but inspire young theatre practitioners to pursue new dimensions of creative expression. Looking at the society, the way we are developing, the way we are growing, the way cosmopolitan outlook is coming, perhaps we need many Ratan Thyams in the society to flag the ills of the society, point the right way of dealing with it, and not accepting something which is wrong. I am delighted that this seminar has brought together theatre stakeholders, artists, scholars, writers, poets, students and many others under one roof. It provides a rare opportunity to meaningful dialogue among individuals from diverse backgrounds and professions. I am also pleased to note the presence of 2 distinguished personalities who have known Ratan Thyam closely. Your insights will add immense value to this event. कामजोंग डिस्ट्रिक्ट की चट्रिक खुलेंदा एक्रेडिटेड सोशल हेल्थ एक्टिविस्ट आसाना अना लायंगे अमतंगाइरबा पांबई ओहौरे डिस्ट्रिक्ट हेडक्वार्टर के किलोमीटर 90 लापना लेबा खुल असिगी ख्वाइदगी नकपा लायंग संग कामजोंगना ओइरे खुंजासिंगी माइकेदगी हेल्थ सेंटर अमा सहानिंगबगी अपांबा फोंदोरकली खुल असि यौनबा PMGSY की मखाद सेंबा लंबी सेल लौथोक्रगा थबक लोइशनखिद्रे हाइना नुंगाइतबसु फोंदोरकली हिरमसिदा पाउदममा अबजे खन लेबा मफमसि कामजोंग डिस्ट्रिक्ट की खुंगियार केंद्र की मनंग चन्न लेबा नमन लोक की लोकनुंगदनी हाइबा लोक असिंग मथक्ता खै सत्रिक यवलंबी की मथक्ता साब थोंगनी थोंग असे याम नुंगाइरबदे खै तुंगदो उरिबसे थोंग असिगी नाकन नामगी मखोंग अमनी अदुबो असम नाकन की मखोंग जे खैगे हानगी नुंग असौब थीरगा हापम लाइबु वहंगदी मखोंग नाम अमा हैरम मतुंग मखोंग नाम अमा महौसागी लेजरम नुंग मथक ननग्रबनिना असिगी सेनफमनिना कदम सिजनगी गे हाबु वाफम असनी लंबी गी मरम सिदा लंबी दी सेमद्री लोइद्री अखोइने तावददी पैसादी लोइना लथोखरा है करमाइना थबक सुदरगा पैसादु करमाइना काइबिब्रा खोटबिब्रा हेबसि अखोइ अंगकपनि अदन अखोइबु मियंग खरा चम्बिनिंगाय हेबसि मीडिया के थ्रू द गवर्नमेंट बुसु अदम पाउ चेसि खरा पिबियो हेबसि अखोइ अपांबनि लंबी जे अदुके मते फत्तबना मरम प्रकांदा कामजोंगना सत्ति फाउगी
ida laiba khunjasin hariba lambi asina koliba khungi khunjasin na aduki mate awama mayok nari anna ayai le bas sida kunde di asa haine le ko manipur government all india ge wareng ne oi makoina marak marak angang singi nara ga desi ba hidak tu khara khara di pi ko adu akhoi gi na ba khotpa matam sida di upai le tabin akhoi kamjong da nampu oina chalaga kamjong sia sida first aid adu da tawe atokpa karisu le te sida lambi na 30-40 kilometers ni akhoi na ba khotpa kanda akhoi khungi problem si akhoi khun khak na te area da leiba villagers mayam si awa ba ja dum nange hospital ma cha ama oirsu psc kumba oirsu ama di thambe de phani habisi e haininge jahi gi wena su maintenance lei adubu suktau tau da bida adum umang wena ekoi mi ama gari ama so thengai na busu yaure room de gi hauna a kamtong khobasi horon adu ga horon ta na da busu yam leire nungshide aadagi khunawdagi hauna masi su peiri adu nungshi peiraga lambi loire haibside yaroine hariba hiram asida singi manung hujunba lamni haiduna su akogi daga sakhat tharangi lambi thabak amma tarok matamda kadai da huran sige karomda lairagadi kadai da khong charagadi sana nung machaw thengnaraga makhong haidaba yagani na thiragadi singtam thong manabu wafam karomda lakadabno adu maruina Pm-Istv gi official singna asingumba thabak tharam tawribasing ase mataw karamna tawkhibano adu masi yabra habse mafam masigi miyam da sindo aningi habu wafam fundorali ISTV program ta ajit lahok thabung lena program jariba ningtakan sana jaw mitai ISTV news Ising Chang Naina P. Tabadaki, Bestopur District Oinam Kendra Manung the Lady Ba Kaino Amati Akoibagi Kungang Sing, Ising Fang Dabaki Awaba Mayok Nade Haidi. PWD KMDC Amati, UDO Kainogi Tomi Singna, Bestopur District, Tera Urak Water Supply na Koliba Mafam Singda, Chang Naina Ising P. Tabagi Mayokta, Marilena Basingna Biding Changbinab Appeal Torapagaloinana, Hairiba Water Supply Asina, Miamna Matam Chana Amati, Afaba Ising P. Tabana, Chaun Awaba Mayok Nade Haidi. Club Ki Tomi Singna Makata no Fong Torakpada, Ising Thagi lokfam thokpa senfam di matam chana loba lakpaga loinana miyamna matam chana pire adubu ayamba matamda ising pibage system asi miyamna penadri maramdi miyamdagi khongaliba fee asina kadaida karida seasonary bage haibigi achoba wahang amalakli water supply asigi awara palayrakpa matamda miyamda matam chana ising pibada apanba oidana ba seasonary bra natraga karida seasonary haibasi miyamna hangnarakli miyamgi awaba amadi khudong chadaba sing koknana ba marilena ba department na akanba meeting duna hairiba water supply na koliba mafam singda matam chana ising pibi na ba appeal tawrakli hui thagi teksu thiba leidi thakpa yadaba isingsu la hanla unera kone thakna nabagi su ising amu extra oina amu leiraga na zum sijinaba sigi ising khupi sidi ekoi praja myam se su yamna penadre maramaduna mari leinaba koi authority na government gi side gi amadi leiriba DC concern DC the concerned department singna athuba matamda ekoi matam chana yengsin biu karigumba haiba sida yengsilaktaba targadi ekoi gi miyam gi oiba ekoi makhal makha kaya gi ekoi gi ihau mayam ama lakpa yai masi khangna ekoi gi government na ade mari leinaba department na matam chana thau lokai piu haiba wafam se thamjage India bu mapangal kanba masamo faba lenatina chendaba eco-friendly oiba country ama ohenabaki pandamda hauki bachahi ingisingni kunmarige December thadagi Minister of Youth Affairs and Sports Minister Dr. Mansukh Mandaviana India pumbada Fit India Sundays on Cycle hogdokibagi makha chatharak poina ngasisu Sundays on Cycle gi thoram Sai STC ulogda pangthokre Sundays on Cycle with Armed Forces haiba thimda Sai STC ulongna Nipan Suba Battalion CRPF Bestupurga khutsamladuna pangthoki Thauram Atuda, Chandrasekhar Commandant 8 Battalion CRPF, L. Rinki Singh, Center in Charge Sai STC Ulao, Resmi Kumari, Advocate Delhi High Court, Yogender Kumar Dagar, Deputy Commandant Kabaddi Player, Santosh Kumar, Assistant Commandant, Rajiv Kumar, Assistant Commandant, Chanchal Manjamdar,
Assistant Commandant amadi V Srinivas Rao Assistant Commandant su saruk yakhe Commandant Chandrasekharna Sajal taupana akhoi gi hakchang na da yektana nungai na lehenba ngambaga loinana Fit India ohenbada chawna mateng pangle Sai STC udlongna sana khona bada natana hiram kayada miyamga loinana thabak tawminaba asina hiram khudimakta mai pakpa amade chawkhatpa lamdam ama soidana ohenba ngamlagani hainasu Sai STC udlogi in charge El Rinkibu su thagatpa phongdokhe संजय साइकिल उसके अलावा अभी जो लेटेस्ट प्रोग्राम कराया था वुमेन्स फुटबॉल टूर्नामेंट विष्णुपुर रीजन के लिए जिसमें स्पोर्ट्स अथॉरिटी ऑफ इंडिया के सौजन्य से ही कार्यक्रम हुआ है तो मैं स्पोर्ट्स अथॉरिटी ऑफ इंडिया का बहुत आभार प्रकट करूंगा स्पेशली एल रिंकी सिंह का जिन्होंने बढ़ चढ़कर हमारे हर कार्यक्रम में पार्टिसिपेट करते हैं मैं नहीं लूंगा बस खाली एक ही बात बोलूंगा कि संडे ऑन साइकिल तो एक थीम है बेसिकली है ना आर्म फोर्सेस के लिए आर्म फोर्सेस के लोग तो वैसे ही फिट रहने के लिए अपने आप को सुबह उठ के ही अपना मॉर्निंग में फिटनेस मेंटेन रखते हैं और इस बात को आप अपने सबसे पहले मतलब जहन में बांध लीजिए कि यदि आप फिट हैं तभी आप फिट हैं ये मैं हर बार बोलता हूँ कि यदि आप फिट हैं तभी आप फिट हैं और इसी के साथ मैं अपने भाषण को समापन करता हूँ और एक बार पुनः एल रिंकी सिंह स्पोर्ट्स अथॉरिटी ऑफ इंडिया और जितने भी यहाँ पे उपस्थित लोग हैं Malem Thongamna Iramdam Asida Yorakpada Lamdam Asida Ladiba Miyam Puna Saruk Yaminaduna Ogminas Haina Nongpok Lengak Apun Manupi Luki General Secretary Nong Thongbam Ongbi Radhamanina Fongdoragle Manipur Press Club Tapangtok Papau Gimifam Aduda Radhamanina Makhata Raduna Lamdam Asiki Tangdu Laita Draba Fibam Asiki Warushin Purapada India Pumbadaleba Miyamna Mateng Pangbiu Hyper Paujil Puduna Delhi Degi Cycle Gi Khongchat Amalaki Bani Mahak Ngarang Dimapurda Yorakibaga Luinana Iramdam Gitamak Amuk Khongsalakre Mahagna India Pumbada cycle na koi na chatpada mafam adugi miyamna harau taram okay. Mahagna chatliba khongchat asi kanagumba kanglu furuki mayokta chatpa khongchat nate. Lamdam asida tangdu leitaba purak na chatpa khongchat amane. Mahagna lamdam asida yorokpa matamda lamdam asigi miyam punna okminaduna mahag pupukning thogi minasi haike. Manipur Yorpa Asida Lamdam Sida Lady by Lesa Kuding Mangna Mahanga Yorpa Matam Asida Mahakupung Togapa Oina Mahak Upina Bagidamakta Lamdam Sigi Iresa Kuding Makta Mahanga Lapa Matamda Ekogi Lambian Ginak Yata Ekogi Lamdam Sigi Intapa Pamzaba Lamdam Sutang Duletan Humba Pamzaba Kogi Iresa Kuding Mangna Mahaku Opiu Haibasi Ekoi Mediagi Tonga Haizari Amaromda limit ki publicity secretary Chetan Yengkhomna Malem Thongam Khongchat asi lagliba December gi tang tara taretagi Senapati degi Imphal tamda thoglakani Masida lamdam asigi Irecha Singh amate lamdam asigi transgender ichil inau Singh na taramna oktuna pukning thogat minasi haike aduna hariba mana tholakba manipura thung imphala thung ngaba asida Irecha Singh na amati akhoi transgender ichil Singh na mabu uling thawat biyu amadi mabu taramna ominasi haina agi maikai degi hajari Indian Police Service da promotion Pirakraba Rajkumar Manbidubo Ikai Khumnaba Utpegi Thoram Sagolban Ingudam Lekai Youth Association Sinduna Pangthokre Sagolban Ingudam Leirakta Leiba Silyada Sagolban Ingudam Lekai Mairapai Biga Kutsemladuna Sinakhiba Thoram Aduda Sagolban Ingudam Lekai Youth Association ki President Thongnauzam Buddha Chandra Amasung Lekai Adugi Ahal H Manglemna Thorongi Athoipa Mitunglen Singh Oike Thoram Aduda Silyagi Maikai Dige Ningthamgi Khudolda Thengnamina Si Haina Mingthonba Lekai Adugi Jahi Marfugi Ahal Oiraba Singda Ningtham Khudol PK Thauramaduga Mari Lenana Indian Police Service da promotion Pirakraba Rajkumar Manbiduna Aikoi Haurafam Haiba Si Mioibegi Punsida Yamna Maru Oi Angang Oiringai Kairo Lekai da Ahalaman Singh na Takpi Tambirakba Minna Urakiba Singh Aduna Lausing Oiraga Punsigi Khongchat Asida Lamjing Lamtakpi Bahaiba Adu Oiraga Lakibani Ngasi su Tamsilibani Tambagi di Loiba Naibanate Ngasina Aikoi Hagalagliba Mirolda Takpi Tambiba Pugning Thogatpa Sina Aikogi Togdang Oigadabani Haike Yumdagi Thorokpodagi Lekaida Thorokpoda Noyam Thamnabada Kulubli Leliba Laman Yam Singa Hana Tapiraba Tambiramba Matam Matamgi Sanabam the Thorokpoda Zuka Numtam Bungo and a Tapi but Tambiba Mayam Low Makto Adugi Yam Chauka contribution Yakoyaki career Maship Torpos Handa I cannot do that. My Sina Loy the Mapu Sigi graduate Utseli Akoji Airport Hasiba Hajixuni Dum Tamzeri Makatana Akoigi Makada Leriba Angang Sing
ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯒꯤꯁꯨ ꯃꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄ ꯇꯝꯕꯤꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅꯁꯨ ꯑꯉꯥꯡꯁꯤꯡꯗ ꯏꯟꯁꯄꯥꯌꯔ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯕ ꯑꯗꯨꯅꯤ Government ki employees singna housing loan fangba MGNREGA gi makhada job card thabak suba asisu yabra haiduna MMWO gi Vice President Jesam Achobana phongdokre wafam asi MMWO office ta paumi sing unabada phongdokhibani mahakna makha taraduna haukhiba English ni kunmanga tang August ki tang tara mapanda RTI thakibagi matung ina Uchiwa Jila Parishad ki manung chanbada leiba Samusang Bitra Urokhong GP Lafupa Tera Komlakhong GP Phawakchau Sekmaijin GP amasung Uchiwa GP sing ki oiba PMAYG natraga IAY gi makhada sakiba yumsing MGNREGA makhada thabak sukiba singi paukhum oina haukiba English ni kunmanga gi October gi tang 16 da RTI gi paukhum gi matung ina department na pirak liba document ga thabak suram liba natraga housing gi leiram liba thabak asiga khara khenana leiba asina maram oiraga MMWO gi thomi singa department gi official ga punna survey chemina si haina leiriba cherak asida housing gi beneficiary sing dagi first installment natraga second installment gi sale kaphal lagi haiduna paisa khongat khibagi record leire masi department natraga pradhan gi site dagi mi thadok laga tauribra lakh amaga listing kuntra kakpiba housing loan asida department na listing manga natraga tara kakkani haiba official oiba order leibra masisu department na athubada sengdokpiyo aduga department gi SO singna housing gi photo number lakpada sale loriba asisu department order leibra aduga MGNREGA makha thabak suriba drainage ki thabakta Asang basudana loishin kiba asisu department na karimata yengsin bidabra natraga department na yaraga tawkhibra haibase numit mangani gi manungda asengba amata khanghan biu haike SO singna natraga panchayat secretary singna moi la kanda housing gi yum sariba beneficiary lairaba singdudagi lupa lisingam jangwa lisingani lisingahum sumaina photo gapa lakpagi lobiri sisu masi department gi criteria da niyom da lobda myana leibra adu so masi mangani gi manung da department masi gi clarification tobi gadobune aduga housing gi beneficiary pi hadi mi khanbada government gi service toba miyoi singda housing gi yum sabagi benefit pi ribasa sisu anobo order laikraba hana mamang di government job toba mi da pi be yade lai adu anobo order laikraba haibasisu department na masi athuma da mangani koina pi riba deadline gi manung da clarification tobi gadobni karigumba aikoina pi jariba deadline sigi manung da department na gano tobi da taragadi masi mathak thongba singda loge ba thong thoram sing lawjal kani aduga makhal makha kya gi akoi khongjang jang na bagi damakta Manipur Maitai Bangal Welfare Organization na sem saraga leire hai basini nga siena medai thong thamdani Security Forces Sugnu PS ki manung chanba Moltin Chan khundagi khusukhalai kayamaram fagale haire khulai sing adude SLR ama local med ball action sniper rifle ama DBBL ama SBBL ama local med pistol ama hand grenade ama tube launching ahom SLR maru taramanga stun shell manga 51mm bomb amani Manipur Police na ngarang Porompat Pangalayrak area dagi drug lalonba miyoy mafare. Police dagi fangba pauda fagalaba miyoy asiki maming Basay Mayum Yaibi Chahi Nifuga Tared Porompat Pangalayrak dagini mangon dagi heroine number 4 sapon case tared fagale hairi. Paugi marak thana tembe break mata long minase. Sangai tutorial kwa kathel ki class 10 ki revision course lakliba December 15 dagi class hauseragani class 9 amasung 10 ki foundation course kina lakliba January 5 dagi class hauseragani akupa marol gi damak sangai tutorial natraga sangai hostel kwa kathel ningthem kolda lakpiduna akupa marol tanabiu Free varicose veins consultation camp lakliba December ki tarik 19 dagi kun phawba ayuki pung 10 dagi nungthil gi pung ama phawba free varicose veins camp pangthok chagadauri surgery tawdana amadi ahing lektana endovenous laser treatment EVLT tawba oibana nabagi chang hantali loinana dakpham sulehende adomna khongda singli chakthopagi layong asi leibiragadi khudong chaba silobi hongna pagi damak Caesar Hospitals Langkol natraga pizariba contact number asida paw phawi rakna baganganjari Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte chasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada! Ngibema kigano
ꯐꯖꯅ ꯊꯝꯃꯣ ꯁꯤꯒꯤ ꯌꯨꯝꯁꯦ ꯅꯦꯛꯁ ꯇꯦꯝꯇꯤꯅ ꯆꯦꯛꯁꯤꯟꯅ ꯂꯥꯛꯁꯤꯜꯂꯒ ꯊꯝꯈ꯭ꯔꯕꯅꯤꯅꯦ ꯗꯗꯥ ꯅꯪꯁꯦ ꯖꯨꯍꯥꯔ ꯍꯥꯕꯒ ꯑꯝꯇ ꯀꯤꯗ꯭ꯔꯕꯣ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨꯅ ꯃꯆꯜꯕꯨ ꯉꯥꯛꯁꯟꯂꯨꯒꯨꯝ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯗꯕꯗꯒꯤ ꯅꯦꯛꯁ ꯇꯦꯝꯇꯤꯅ ꯉꯥꯛ ꯁꯦꯜꯂꯤ ꯅꯦꯛꯁ ꯇꯦꯝꯇꯤ ꯖꯨꯍꯥꯔ ꯍꯥꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯁꯦꯝꯕꯅꯤ ꯖꯔꯃꯟ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯕꯅ ꯀꯪꯀ꯭ꯔꯤꯠꯀ ꯇꯣꯛꯅ ꯇꯤꯟꯅꯕ ꯃꯇꯝꯗ ꯃꯄꯥꯡꯒꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯒꯠꯍꯜꯂꯤ ꯅꯦꯛꯁ ꯇꯦꯝꯇꯤ ꯁ꯭ꯇꯔꯦꯡꯊ ꯏꯁ ꯏꯟ ꯗ ꯒ꯭ꯔꯤꯠ ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛ ꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯛ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ब्रेक की तराम चरे पाव मखा ताना पिजरे मणिपुर गार्ड सर्विस सगोलबन खमनाम लेरकी चही कुनमंगा सुबा सिल्वर जुबिली की थौरम साई NERC तागेल नेचुरल फुटबॉल ग्राउंड पांगथोखरे थौरम अदुदा नेशनल स्पोर्ट्स यूनिवर्सिटी इम्फाल की वाइस चांसलर डॉक्टर श्याम सुंदरराज मणिपुर गार्ड सर्विस की मैनेजिंग डायरेक्टर सलाम चाउबा अमसुंग मसक नाइबा मियोय कयाना सरुक याखी थौरम अदुदा मणिपुर गार्ड सर्विस की एम्प्लॉई सिंगदा अवार्ड सिंग येंथोखी थौरम अदुगा मरी लेनाना मणिपुर गार्ड सर्विस की मैनेजिंग डायरेक्टर सलाम चाउबना मणिपुर की मफम कयादा मणिपुर गार्ड सर्विस की मियोय चामरी रोमना मथौ तौरी मणिपुर गार्ड सर्विसना मियोय कया थबक पीबदा नतना चही कुनमंगा चुपना मियाम की थबक तौदुना लाकपासी सिंथानिंगाइनि हाइके डिपार्टमेंट सिंगना अꯩꯉꯣꯟꯗ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯄꯤꯔꯤꯕ ꯃꯦꯟ ꯄꯥꯋꯔꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯊꯕꯛ ꯐꯠꯇꯦ ꯅꯠꯇ꯭ꯔꯒ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯗꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯑꯝꯇ ꯂꯩꯇꯦ I am very proud of my employees who are working in different departments ꯑꯩꯈꯣꯏꯒꯤ ꯐꯖꯕ they are exemplary performance service ꯑꯩꯅ employees ꯊꯥꯒꯠꯆꯩ Lions Club International District 322D Lionistic Year 2025 to 2026 की अनीसुबा District Governor Advisory Committee Zone 12 Region 7 की मीटिंग असी पांगथोखरे Lions Club of Kanchipur Centurion युम्बु ओइदुना Lions Service Center Kanchipur दा पांगथोखिबा मिफम अतुदा Zone Chairperson Zone 13 N Milan GST District Coordinator 2 Dr. P Rasmani Coordinator 2 M Lokendro Gate District Coordinator 2 N Birendra Lions Club of Kanchipur Centurion की President KI Faba Maitei Su Serukyaki Lions Club na sinduna pangthokiba Peace Poster Contest ta ahanba mana fangkraba Maria Montessori School ki lipun ningthemcha ani subata kiba Premier English Academy kyamgai Mayanglam Nikita amasung ahum subata kiba Catholic School Kanchipur gi Paraihanbi Leisang themda manamathum yenthoki Kuntra tarit subo oina Eco Network Manipurna plastic pollution hanthanduna luba nanba lamdam ama ohenaba Asok Traders da plastic sinakre Asok Traders amadi Eco Network Manipurna hairok patu thokchom lekai gi lebiriba celeb group SIG gi lebiriba imaibel singna khongthang asi chathabani haujikti aikoina waste amani khaliba polam sing sel onthokpa yarabanina haungnaruba naidana plastic khomjin badagi luba nanba yengba nungaire aikoi isa isa gi ithodang mangni khanbiraga hotna minaraga aikoi punna थौदांग लौमिनसी हाइरे प्लास्टिक पोल्यूशन हंधनबदे कोई खुदिम लोइना थौदांग लौमिनसी हजिकते अखोइना वेस्ट ने खलिबा पोलमजे सेल ओंथोकबा यारबनिना हाइनरुबा हौनरुबा नाइदना हजिकते मपुं ओइना खुनबिबदगी अकोइबसे अदुकि मतिक लुनानबा येंबा नुंगाइबा हाइबा मफमसु ओइरले अखोइ इसा इसागी थौदांग मने खन्ना पुनः होनमिनारकांदा लुबा नानबा अदुगा environment kanba plastic pollution हंधनबा अदु अमोरा गाइस मफम चाना लोसन अखोइ पुनः थौदांग लौमिनारसे याबो वफम थमजरी Village Development Committee BDC Haraurogi founder member Nongthongba Manau Nalei Khitabada Club BDC Lai Committee Nisaban Amade Laikagi Miyamna Awaba Fongdokre Loishilakpada Maroiba Pau Mukana Pizare Ratan Thiam na ngasi aikoi irakta lei khirabasu malem gi theater gi lamda Manipur gi damak achauba fida ama kanduna thabiram le haina Manipur gi governor Ajay Kumar Bhalana haikre Kamjong district ki Chatrik Khulenda accredited social health activist Asana ana layenge amatangai raba pambai oheuri amadi ising chang naina pidabadagi oinam kendragi manungda leiriba kainau amadi akobigi khungangsing ising fangdabagi awaba mayoknare hairi
Hauzik faubugi oina STV na sandokchaba Manipuri pau matang sa loisare mireng tabiri bapum namakpo amokana khurumjare.